government na kamjonggi miyambu mi oina ude miyam kayam kuina khangna leikho haibeno okram ibobi oza masi khoi ngarang thokiba thodo haiba tare kamjong district ki namli wangli amadi choroda ngarang thokiba thodo adugi matang da state amasung central forcing se kari tawraga lei masida khoi gi center khoi gi kamjong thokiba thodo asigi mafam asida border nga kuna leiba AR sing se kari tawduna lei amadi masigi ngara khoi gi state amadi central government asi fail oire haiba da haiman ba thokloi haiba wafam sini oza masi karamna central forces ki suk kano to mafam asida border asida kamana changa khibno haiba wafam su chauna hangnari haiba tare oza masi oza ge ba han bang oda kamai thamni ba oza han mutu da nobe so no yang biri ba mani puja ko dum kai kunu uchari nang ngasi hot so biri ba lirin namri or tak dum kai kunu uchari lirin 2023 gi megi tari ohum da gi chatrak pai tare ko kuki terrorism amani drug mafia sing gi lan gi makha chatrak poina ase makhatana singi area particular koi litanda phone ambush so nisam harkiba adoi haidok tanang sayum ke amai thagiba adoi hendok tan hajitong border area haitare ko koi kamjong gi maru area khara haitare ko mamin kano moi lamkhri yaure ko khaiba jaga singi te afong ba amadi aron ba ko afong mo di aron ba kuseng lana ma chathare ha ba jam confirm moire madu de koi na nabi yari si foreign aggression natragna external aggression natragna internal aggression abo hairasu pramani ko ekoi leiba kendra dugi MLA honorable MLA ko koi ngang khoina smart pi speech to ujagre ko ekoi suk changba 2023 ga 3 gi megi tari ahum dagi horkiba lansi mani batam dugi koi lenga lebiram haidare ko han former CM ga koi habiram koi habrate ko se ko hanagi lenga amagi lebiram honorable CM ekoi tamo birena ga koi mamangda si external aggression yaure ga na mo phone phongdo ki ko taja khre ko ado external aggression yaure haina haira bhawbuda kana gumba MLA khara kana gumba moi manungi ni riba miyoi khara di mado koi community anigi mark thokna ba dugumba ethnic crisis oina puhla ga se la lai ri ne ko kono le ado yamna nwai ta badi hoju se chusapur ngarang ju moi kene B Brahma ko kene B Brahma ko ba dugumba magi lalong lup hadare ko terrorist kang bugi ba dugumba miyoi ma chusapur su ngarang longmoi ko na pha ba khoi adum fito no ure ko ita ga di chusapur gi leiba district manungda kene B Brahma gi with amgon oina na miyoi pharak pa si aikoi something new khara operator le man haba chu khoi confirm dum oire ko adu border area oi ba kamjong da aikoi kene B ko gi afong ba adum lanmi mayam ma khoi terrorist mayam chu laktana sai gi micham mayam gi yum mai tha ba de mi phara pugi ba khothi hoji mi mang ko pa nari pramani ko asu mayam je ga sidi MLA ma samang na ba ko external aggression yaure si phong na haire ko adagi then sai gi tuan ba adum mapan lam khut yaw dana khotna dagi bisam hat pa yum mai tha basi adum confirm oi hajari ba ko gano living ko adu da khoina yam ngai se congress ki ngasi khoi gi sai honorable han former CM abidi ba tamoi bo bi hoy magi political leader me amma ko respected MLAs me am yara si khoi khabar da ure ko khoina mu congress na hide issue part of government am leibagi hairakpani ko government am leibagi hairakpani government thok to honi magi hairakpani si jam phai ko si jam phai khoina mu congress am khoina dora dori thi na congress am khoina hangning person khale risna khoina hajing si congress su BJP su ni ko khoina hanging si ko tabu congress khoina hangba le risna hajik MP am le ri ba outer ko congress ki khoi Alfred haiber kaino kuide ugida ba ko kuide ugida ba tholai ba chuk changma lan ji manung da Alfred ki chindagi ekoi particular mai te gi changbi habna se de ko te changbi habna te kana ko community changbi habna te ko adu justice achumba maram cha wa ma di khang haning ba lei ba ko Alfred su ga si ba bu da silent lei natra ko ta ja matam da hoi peace lang na ba nu shin na ba shin ba du ya phai ko ekoi peace lang na ba nu shin na ba shin ba ba si di ekoi leaders ngi ma thoni ko ta bu ko ya ni na congress su mangai BJP su mangai ko hang jening si congress ki kar lei ba Alfred su mangai silent ola dum lei ko hana su dai ba dum yenga lei ko then BJP su mangai BJP ki lei belenga khna su si ba bu da kare ni ekoi kare ni adum forgive and forget adum lei ko adi brahma ki sang pa du ba terrorist brahma da base of what terrorist kulai pa terrorist sing du na
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯥꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯂꯥꯟꯁꯤꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯤ ꯍꯥꯠꯄ ꯃꯤ ꯐꯥꯕ ꯇꯧꯕꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐꯣꯔꯒꯤꯞ ꯑꯦꯟ ꯐꯣꯔꯒꯦꯠ ꯑꯗꯨꯝ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯀꯩꯁꯨꯝ ꯍꯪꯕ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯔꯥꯖꯅꯤꯇꯤꯒꯤ ꯑꯩꯈꯣꯏ ꯗꯣꯔꯥꯗꯣꯔꯤ ꯊꯤꯅꯗꯅ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯆꯞ ꯃꯥꯟꯅꯕ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯗꯤꯁꯤꯖꯟ ꯂꯧꯕꯤꯅꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯁꯨ ꯍꯪꯅꯤꯡꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯍꯣꯏ ꯁꯔꯀꯥꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯔꯤ ꯂꯩꯉꯥꯛꯇꯨꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯝ ꯆꯥꯎꯏ ꯕꯠ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯍꯧꯖꯤꯛ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯂꯤꯔꯤꯟ ꯀꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯣ ꯀꯩꯗꯧꯕꯩ ꯊꯣꯛꯂꯛꯏꯅꯣ ꯀꯅꯥꯅ ꯀꯔꯤ ꯑꯣꯏꯅꯣ ꯍꯥꯏꯁꯦ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯝꯃꯕ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯂꯟ ꯊꯨꯝ ꯀꯟꯒꯅꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡꯁꯤꯅꯗꯤ ꯂꯣꯏꯅ ꯈꯪꯉꯦꯕ ꯀꯣ ꯃꯣꯏ ꯂꯣꯏ ꯈꯪꯉꯤ ꯀꯣ ꯁꯦ ꯁꯤꯖ ꯐꯦꯌꯥꯔ ꯇꯧꯅꯔꯕ ꯑꯩꯈꯣꯏꯒꯤ ꯁꯨ ꯇꯧꯅꯔ ꯍꯥꯏꯔ ꯐꯥꯎꯕꯗ ꯃꯇꯝꯗꯨꯒꯤ ꯇꯧꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯨ ꯁꯨꯗꯨꯗ ꯌꯥꯎꯔꯤꯕ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯃꯌꯥꯝꯁꯤꯡꯗꯨ ꯆꯠꯅꯕ ꯌꯥꯕꯅ ꯁꯤꯅꯤ ꯌꯥꯗꯕꯅ ꯁꯤꯅꯤ ꯌꯥꯔꯣꯏꯗꯕꯅ ꯁꯤꯅꯤ ꯂꯣꯏꯅ ꯏꯟꯅꯔꯒ ꯐꯝꯃꯤꯟꯅꯔꯒ ꯆꯥ ꯊꯛꯃꯤꯟꯅꯔꯒ ꯃꯇꯝꯗꯨꯒꯤ ꯉꯁꯥꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯌꯥꯎꯔꯤꯕ ꯒꯣꯔꯃꯦꯟꯒꯤ ꯃꯤꯠꯁꯤꯡꯗꯣ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯃꯣꯏꯁꯦ ꯌꯥꯕꯅ ꯁꯤ ꯌꯥꯗꯕꯅ ꯁꯤ ꯌꯥꯔꯣꯏꯗꯕꯅ ꯁꯤ ꯒꯥꯏꯁꯦ ꯅꯩꯅ ꯃꯣꯏ ꯁꯨ ꯁꯥꯡꯗꯣꯛ ꯂꯥꯛꯏꯅꯦꯕ ꯁꯤꯕꯀꯣ ꯑꯗꯨꯅ ꯍꯥꯟꯅ ꯄꯥꯏꯕꯤꯔꯝꯕ ꯀꯥꯡꯕꯨꯁꯨ ꯈꯪꯉꯤ ꯑꯅꯧꯕ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯨ ꯈꯪꯉꯤ ꯀꯣ ꯑꯗꯣ ꯃꯣꯏ ꯃꯁꯤꯁꯦ ꯑꯗꯨꯝ ꯕ꯭ꯂꯦꯃꯤꯡ ꯇꯧꯅꯗꯅ ꯍꯨꯟꯖꯤꯟꯅꯔꯒ ꯑꯗꯨꯝ प्रजाꯁꯤꯡꯒꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ प्रजाꯁꯤꯡꯅ ꯀꯩꯅꯣ ꯑꯣꯟꯕꯗꯣ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯀꯪꯗ꯭ꯔꯨꯝ ꯑꯣꯟꯕꯗꯣ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯀꯥꯝꯖꯣꯡꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏꯅ ꯁꯥꯏ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯀꯣ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯅꯠꯇ꯭ꯔꯒ ꯇꯝꯄꯥꯛꯀꯤ ꯑꯦꯔꯤꯌꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯩꯕꯒꯤ ꯃꯈꯣꯟ ꯇꯥꯗ꯭ꯔꯦ ꯂꯥꯞꯅ ꯂꯩꯕꯒꯤ ꯑꯩꯈꯣꯏꯅ ꯎꯔꯨꯗꯕꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯦꯅ ꯇꯧꯕꯩ ꯋꯥꯅꯤ ꯇꯧꯕꯇꯕꯨ ꯕꯠ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯈꯨꯟꯗꯨꯗ ꯍꯤꯡꯉꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯁꯤꯗꯤ ꯁꯤꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗ ꯍꯤꯡꯕ ꯌꯥꯏ ꯁꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯐꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗ ꯍꯧꯖꯤꯛ प्रजाꯁꯤꯡ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯍꯤꯡꯕꯒꯤ ꯐꯨꯇꯦꯖ ꯃꯌꯥꯝ ꯑꯩꯈꯣꯏ ꯎꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ प्रजाꯁꯤꯡꯁꯤꯒꯤ ꯊꯋꯥꯏ ꯃꯦꯟꯃꯥꯟ ꯇꯥꯔꯛꯇ꯭ꯔꯕ प्रजाꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯦꯟꯃꯥꯟ ꯇꯥꯔꯛꯇ꯭ꯔꯕ प्रजाꯁꯤꯡꯗꯨꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤ ꯃꯦꯟꯃꯥꯟ ꯇꯥꯔꯛꯇꯕꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯀꯥꯏ ꯂꯩꯔꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯧꯕ ꯀꯩꯅꯣꯁꯦ ꯒꯣꯔꯃꯦꯟ ꯀꯥꯏ ꯂꯩꯔꯤꯒꯦ ꯍꯪꯉꯛꯄꯁꯤꯗꯤ ꯍꯥꯏꯔꯛꯄꯁꯤꯗꯤ ꯑꯗꯨꯗꯤ ꯍꯧꯅꯁꯥꯅꯦꯕ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯒꯣꯔꯃꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯂꯝ 9 ꯊꯥꯖꯟꯈ꯭ꯔꯦꯅ ꯑꯩꯈꯣꯏ ꯄꯥꯎ ꯂꯩꯖꯔꯦꯀꯣ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯂꯝ 9 ꯊꯥꯖꯜꯂ ꯐꯥꯎꯕꯗ ꯑꯗꯨꯝ ꯐꯣꯡꯅ ꯅꯥꯏꯠ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯗꯦ ꯑꯦꯟ ꯅꯥꯏꯠ ꯀꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯈꯛꯇꯅ ꯌꯨꯝ ꯃꯩ ꯊꯥꯅꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯁꯤꯒꯤ ꯇꯧꯅꯔꯤꯕ ꯐꯤꯕꯝꯁꯤ ꯇꯥꯛꯄꯗꯤ ꯀꯩꯅꯣꯝ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯂꯤꯔꯤꯟ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯗꯤ ꯁꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯂꯥꯛ 63 ꯁꯝꯊꯤꯡ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ 36 ꯄꯣꯏꯟ ꯁꯝꯊꯤꯡ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯂꯥꯛ 63 ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯐꯨꯜ प्रजा ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯒꯅꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯒꯦꯔꯥ ꯔꯨलिꯡ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯚꯣꯠ ꯀꯥꯔ ꯂꯩꯕꯤꯔꯤꯕ ꯃꯣꯏꯕꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯅ ꯗꯥꯏꯇ ꯂꯧꯒꯗꯧꯕꯅꯦꯕ ꯃꯣꯏꯁꯦ ꯀꯩꯗꯧꯕꯩ ꯀꯥꯔꯤꯕꯅꯣ ꯃꯣꯏꯅ ꯀꯩꯗꯧꯕꯩ MLA ꯑꯣꯏꯔꯤꯕꯅꯣ ꯃꯣꯏꯅ ꯀꯩꯒꯤ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕꯅꯣ ꯀꯩꯒꯤ ꯃꯣꯏꯅ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯤꯕꯅꯣ ꯀꯩꯒꯤ ꯃꯣꯏꯅ ꯑꯗꯨ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯗꯤ ꯁꯔꯀꯥꯔ ꯄꯥꯏꯕ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯗꯤ ꯁꯔꯀꯥꯔ ꯄꯥꯏꯔꯁꯨ ꯄꯋꯥꯔ ꯂꯩꯇ꯭ꯔꯤꯕꯅꯤ ꯀꯥꯏꯅ ꯉꯥꯡꯅ ꯆꯠꯂꯤꯕ ꯑꯃꯅ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯁꯔꯀꯥꯔ ꯄꯥꯏꯕ ꯅꯠꯇꯦ ꯁꯔꯀꯥꯔ ꯁꯦꯝꯕ ꯌꯥꯎꯕ ꯅꯠꯇꯦ ꯑꯣꯄꯣꯖꯤꯁꯟ ꯂꯩꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯅꯤ ꯁꯔꯀꯥꯔꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯖꯔꯒꯁꯨ ꯃꯇꯝ ꯀꯨꯏꯗ꯭ꯔꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯤ ꯀꯣ ꯍꯥꯟꯅ ꯃꯃꯥꯡ ꯀꯅꯥꯅ ꯄꯥꯏꯔ ꯂꯥꯛꯄ ꯀꯣ ꯒꯣꯔꯃꯦꯟ ꯑꯃ ꯍꯥꯏꯕꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯄ꯭ꯔꯣꯁꯦꯁꯅꯦꯕꯀꯣ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯑꯣꯏꯔꯁꯨ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯣ BJP ꯑꯃꯨꯛ ꯂꯥꯛꯑꯒꯁꯨ ꯒꯣꯔꯃꯦꯟꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯑꯐꯕꯁꯤꯡꯗꯣ ꯇꯧꯕ ꯌꯥꯕ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯆꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯂꯩꯅꯔ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯑꯝꯇ ꯈꯪꯗꯦ ꯑꯃꯨꯛ ꯅꯧꯅ ꯇꯧꯅꯤ ꯅꯧꯅ ꯇꯧꯕ ꯊꯕꯛꯇꯁꯨ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯇꯣꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂ ꯂꯩꯇꯥꯔꯒꯗꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯦꯕ ꯂꯤꯔꯤꯟꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯥꯝꯖꯣꯡꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯂꯩꯕꯤꯔꯤꯕ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯕ ꯗꯦꯟ ꯀꯩ ꯍꯥꯏꯅꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯊꯧꯅꯤꯖꯕꯗꯨꯅ ꯑꯩꯈꯣꯏ ꯑꯣꯞꯁꯟ ꯂꯩꯇꯦ ꯗꯦꯟ ꯑꯃꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯨ ꯍꯥꯏꯖꯅꯤ ꯀꯅꯥꯗꯣ ꯑꯩꯈꯣꯏ ꯋꯥꯈꯜꯗꯨꯁꯦ